mayambu ahan maktida pantulilumgi maiketiki iko nona taram nokjari ngasisu miyamgi ngihak pothanaba anobo wari full story amasu aikhoine puraga laksari ngasigi wari asigi mamingdi khalla khallaga koijombi wari ase maming asita taba matamda adum kari orumgani haba mayam chukhanbiyo tabirasi khalla khallaga koijombi haiba wari asigi full story madam asigi janabini mama mapa oibasingna machagi mamau thibada afaba mamau pamba habase adum haunabini adubu macha oiribasine kari pamli mana kari khalli habudugi wakal kari mata khanthaba tawdana mamani mapani haduna makhoi ngami habigi matagum makhoi gi apamata tawgadabani habigi asiguma mong mataw kaya matawbusu adum yawdaba nate masimuk thoi mama mapa oiribasing adugi thamoidadi makhoi gi ningjaba thungle makhoi gi apamasi pangthole haduna harawrambe yai adubu macha oiribudugi thamoidadi kari pharongani nungaiba ngakta paaba yabra awaba singdi kari oigani nungaiba leibagi awaba leibani phajaba leibagi athibasu leibani nungaiba masen pakhrabadi awaba masendi kari karam tawni chawbihal mahak macha nupagi damakta matam ayambada mahak mamau thibase adum tawi mahaki loinaramba tinaramba manabi kayadasu nakhoi gi nachanusu phajaba leibrane gyan taba masak matau changkhonbi nupi leibra habase adum chawbihalna toina hangi thaba inkhang chatpa miyam tinba thaba ma yawba matamda lesabi ka thurlabadi madubu chepthap chepthe yengbase adum chawbihal ga hunabini mahakti magi damakta makut chabi mamau ma thibada ikai iki karimta khalakta habadu oi mi amada panghangda hangani mahakna pawlibase masakchu phajagadaba lairiksu haigadaba ingchu tapgadaba gyanchu tagadaba magun kudimakchi loina suni yawbi mama wasini mama asina pamliba lekai asigi pakhang macha kaya amsleri makoi na koiba nupi singase mana hek uba mana hek paw taba matamda adum khara sungang jeningi mana koiriba nupi dudi irang bukalli haine is yumna kasi machin kanmana kaino matawi haine habagi wa kaya se adum ngangjaba pam nupi ni mi atopagi macha singna koiba nupi na phattaba langba irang kanba aduni sinpang haida heba aduga mahaki masagi damaktadi afabi nupi habase chawbi halna dum khalle mahaki macha nupa jiban magi su nuksine bi nupi leje mahaki maming mimi kawi makhoi ani si yamna chanaje thamoi masak khangna loini adubu macha nupa na koiri bi nupi si kanana karino mama sina hangsu tawde khangsu khangde mama sina pami mana khoida jaba mana pamjaba nupi sina mamo oigadabani habigi wakhalama mamara sum khalli jibangi makhoi ki lekai da maga yamaluna tinaba saitam ko nu pamle saitam su adum nupi koje saitam na koibu nupi se masak matau phajai larak lesu hai makhoi ki imung da su awat pa thoina leite nupi si matom tani saitam makhoi ni khangna ba nuksina basi nupi si mama na su khangi mama na su saitam singau sina da ba gyan tabanina adum yarami matam kharagi matung nomigi numini saitam na koiriba nupi sigi ming thoibisa kawe thoibisa gi mamaga chawbi halgasu loinare mitinarame nomigi numit thoibisa gi mamaga chawbi halga pulure makhoi gi lekai dubakti chorat ma yawbu numita masidagi chawbi hal makhoi ni wadi chane chawbi hal na hana wa kang thore nakhoi gi lekai dabu masak matau changkhonbi larik le su su mangal phajana phangbi nupi ka leidabra ba aigi chanupadu pakhang phare imo amatang pamliba chawbihalgi wadu tabada thoibisagi mamana leibudi leida adu hojikan gi matam sidi angang masen khangna hallaga makhoi masen thungna hanbuduna phattabrani aikhoina khanba thibase makhoi gi maning thungdaba matamda hayungwai khudong thibi yama thokpa yaida chawbihalna atai di khangde aigi chanupagidi aina khuchabi imaudo aina thigadori hojikan se lepham chafum khangbanate ado nakisu nacha pakhang phaba lesabi phaba leirabadaine thoibisagi mamana leire ichanupi na ahalni ichanupi dudi chawreda lesabi bu pharabane wadu harakpada chawbi helna haima kari ming kauba thoibisagi mamana thoibisa kawe masak bu udribane chawbi helna aidi muktu udrine madi kari honariba thoibisagi mamana khomi
ꯀꯣꯂꯦꯖ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯤ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦꯅꯤ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯁꯩꯇꯝ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯕꯨ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯅꯠꯇ꯭ꯔꯅꯦ ꯆꯧꯕꯤꯍꯜꯅ ꯃꯥꯅꯤ ꯁꯩꯇꯝ ꯀꯩꯗꯧꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯍꯦꯛ ꯌꯨꯝ ꯅꯥꯀꯜ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤ ꯇꯧꯔꯒꯦ ꯊꯣꯏꯕꯤꯆꯥ ꯃꯃꯥꯅ ꯑꯣ ꯁꯩꯇꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯏꯁ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯃꯥꯒ ꯈꯪꯅꯕꯁꯨ ꯃꯇꯝ ꯈꯔ ꯀꯨꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯕꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯏꯕꯨꯡꯉꯣꯗꯣ ꯏꯪꯅ ꯇꯞꯆꯔꯤꯕ ꯊꯕꯛꯁꯨ ꯈꯔ ꯐ ꯃꯥꯜꯂꯦꯅꯦ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯆꯧꯕꯤꯍꯜꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯁꯩꯇꯝꯒ ꯈꯪꯅꯕ꯭ꯔꯥꯅꯦ ꯃꯁꯤꯗꯒꯤ ꯆꯧꯕꯤꯍꯜꯅ ꯅꯥꯀꯜ ꯑꯃꯗ ꯊꯦꯠꯇꯣꯛꯂꯒ ꯋꯥꯁꯦ ꯈꯨꯝꯕ ꯍꯧꯔꯛꯏ ꯀꯗꯥꯏꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯐꯕꯅꯣꯗ ꯍꯣꯏ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗꯤ ꯀꯟꯕꯅꯤ ꯌꯨꯝꯗꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯊꯕꯛ ꯀꯔꯤꯝꯇ ꯇꯧꯅꯤꯡꯗꯕꯅꯤ ꯃꯁꯥꯒꯤ ꯑꯣꯏꯖꯅꯝ ꯌꯥꯝ ꯊꯤꯕꯅꯤ ꯀꯗꯔꯁꯨ ꯈꯔ ꯀꯟꯕ ꯑꯉꯥꯡꯅꯤꯗ ꯍꯣꯏ ꯑꯩꯒꯤ ꯂꯩꯀꯥꯏꯕꯨꯗꯤ ꯑꯣꯏꯔꯒꯁꯨ ꯑꯩꯅ ꯁꯨꯝꯅ ꯉꯥꯡꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤ ꯈꯪꯅꯔꯤꯗꯣ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯔꯒ ꯃꯅꯨꯡꯗ ꯀꯔꯤ ꯀꯩꯅꯣ ꯌꯥꯝ ꯇꯧꯔꯝꯒꯅꯤꯀꯣ ꯈꯔ ꯆꯦꯛꯁꯤꯜꯂꯣ ꯅꯈꯣꯏ ꯑꯩꯈꯣꯏꯗꯤ ꯇꯤꯟꯅꯕꯅꯤꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯕꯒꯨꯝꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯊꯥꯒꯠꯄꯒꯤ ꯋꯥꯗ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯏꯁ ꯃꯤꯅ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ ꯆꯧꯕꯤꯍꯜ ꯃꯔꯛ ꯊꯠꯂꯒ ꯃꯥꯒꯤ ꯃꯁꯥꯒꯤ ꯃꯔꯝꯗꯨꯅ ꯋꯥꯁꯦ ꯉꯥꯡꯖꯅꯤꯡꯉꯤ ꯁꯩꯇꯝꯁꯤ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯥꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯁꯩꯇꯝ ꯃꯃꯥꯅ ꯈꯔ ꯍꯨꯜꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯆꯧꯕꯤꯍꯜꯅ ꯐꯅꯌꯥꯝꯅ ꯍꯥꯏꯔꯕꯁꯨ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯤ ꯑꯃꯅ ꯋꯥꯔꯤ ꯈꯔ ꯁꯥꯔꯛꯄꯅꯤꯅ ꯊꯥꯖꯗꯕꯔ ꯍꯥꯏꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯁꯦ ꯑꯗꯨꯝ ꯇꯥꯁꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯊꯪ ꯁꯥꯟꯅꯕ ꯃꯇꯝꯗ ꯆꯧꯕꯤꯍꯜꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯕꯟꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯊꯥꯒꯠꯂꯒ ꯋꯥꯁꯤ ꯍꯥꯏ ꯖꯤꯕꯟꯒꯤꯗꯃꯛꯇ ꯃꯃꯧ ꯅꯨꯄꯤ ꯄꯥꯝꯖꯕ ꯑꯐꯕ ꯅꯨꯄꯤ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯄꯥꯝꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯥꯅ ꯁꯥꯏ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗꯤ ꯃꯈꯣꯏ ꯍꯥꯟꯅ ꯈꯪꯅꯕ ꯇꯤꯟꯅꯕꯅꯤꯅ ꯊꯣꯏꯕꯤꯆꯥ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯄꯥꯝꯖꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯈꯤꯔꯝꯃꯤ ꯃꯈꯣꯏ ꯌꯥꯝꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯈꯤꯔꯝꯃꯤ ꯖꯤꯕꯟꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯃꯤꯃꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯤꯃꯤꯒꯤꯗꯃꯛꯇ ꯖꯤꯕꯟꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯃꯤꯒꯤ ꯏꯃꯨꯡꯗꯤ ꯈꯔ ꯋꯥꯔꯕꯁꯨ ꯂꯥꯏꯔꯕꯒꯤ ꯏꯅꯥꯈꯨꯟꯕꯒ ꯅꯨꯡꯁꯤꯅꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯃꯤꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯖꯤꯕꯟꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯃꯤꯅꯕꯨꯗꯤ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ ꯇꯧꯅꯨ ꯍꯥꯏ ꯑꯗꯨꯕꯨ ꯖꯤꯕꯟꯅ ꯃꯥꯕꯨ ꯌꯥꯝꯅ ꯈꯟꯖꯕ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯃꯤꯅ ꯑꯁꯤꯃ ꯋꯥꯠꯂꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯅ ꯊꯣꯡꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯖꯤꯕꯟꯅ ꯍꯥꯟꯅ ꯈꯪꯂꯝꯃꯤ ꯖꯤꯕꯟꯅ ꯍꯥꯟꯅ ꯑꯗꯨꯃꯛ ꯃꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯇꯧꯔꯤꯕ ꯀꯣꯏꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗꯤ ꯖꯤꯕꯟꯒꯤ ꯃꯃꯥꯅ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯖꯤꯕꯟꯒꯤ ꯃꯃꯥ ꯑꯁꯥ ꯑꯃꯗꯅꯤ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯡꯉꯤ ꯃꯤꯃꯤꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯌꯨꯝꯗ ꯃꯃꯧ ꯑꯣꯏꯅ ꯂꯩꯕꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯆꯧꯕꯤꯍꯜ ꯉꯁꯤꯗꯤ ꯅꯍꯥꯟ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯔꯨꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯅꯤꯡꯕꯁꯦ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯃꯁꯥ ꯅꯥꯟꯅ ꯀꯦꯔꯗꯨꯅ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯃꯌꯨꯝ ꯌꯧꯔꯦ ꯏꯊꯥ ꯊꯥꯖꯗꯅ ꯆꯧꯕꯤꯍꯜꯅ ꯂꯥꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯐꯝꯃꯨ ꯍꯥꯗꯨꯅ ꯐꯝꯍꯜꯂꯤ ꯆꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ ꯊꯣꯏꯕꯤꯆꯥꯁꯨ ꯌꯨꯝꯗ ꯂꯩꯕ ꯃꯇꯥꯡꯅꯤ ꯊꯣꯏꯕꯤꯆꯥ ꯊꯣꯔꯛꯏ ꯊꯣꯏꯕꯤꯆꯥ ꯎꯕꯗ ꯆꯧꯕꯤꯍꯜ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯩꯅꯣ ꯃꯤꯊꯣꯛ ꯊꯣꯛꯈ꯭ꯔꯦ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯊꯣꯏꯕꯤꯆꯥꯗ ꯃꯥꯅ ꯌꯦꯡꯉꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯅ ꯆꯧꯕꯤꯍꯜꯒꯤ ꯃꯔꯝꯗ ꯇꯥꯛꯂꯗꯨꯅ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯃꯇꯝ ꯑꯁꯤꯗ ꯆꯧꯕꯤꯍꯜ ꯃꯥꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯃꯁꯥ ꯃꯇꯣꯝꯇ ꯈꯟꯖꯔꯝꯃꯤ ꯃꯃꯥꯅꯗꯤ ꯁꯩꯇꯝꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯤꯅ ꯏꯕꯦꯝꯃ ꯅꯪ ꯃꯃꯥꯁꯦ ꯁꯩꯇꯝ ꯈꯣꯏꯒꯗꯤ ꯍꯦꯛ ꯌꯨꯝ ꯊꯪꯅꯩ ꯍꯥꯏꯅꯤ ꯊꯣꯏꯕꯤꯆꯥ ꯋꯥꯗꯣ ꯍꯥꯏꯔꯛꯄꯗ ꯏꯀꯥꯏꯔꯝꯃꯤ ꯆꯧꯕꯤꯍꯜ ꯁꯩꯇꯝꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯁꯨ ꯐꯥꯎꯔꯝꯃꯤ ꯆꯧꯕꯤꯍꯜꯅ ꯊꯣꯏꯕꯤꯆꯥ ꯑꯃꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗ ꯃꯨꯟꯅ ꯀꯦꯜꯂꯒ ꯏꯕꯦꯝꯃ ꯃꯤꯡꯅꯒ ꯊꯣꯏꯕꯤꯆꯥ ꯍꯥꯏꯕꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯆꯥ ꯁꯩꯇꯝꯒ ꯅꯪꯒ ꯀꯣꯏꯅꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯄꯥꯝꯃꯨꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯤꯆꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯃꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯁꯨ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯆꯧꯕꯤꯍꯜꯅ ꯁꯩꯇꯝꯗꯣ ꯐꯕꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯌꯨꯝꯊꯪꯅꯕꯅꯤ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤꯗꯅ ꯑꯉꯥꯡꯗꯣ ꯃꯃꯤꯠꯇꯤ ꯈꯔ ꯉꯥꯎꯕꯅꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯦꯀꯥ ꯌꯥꯝꯕꯗꯤ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯁꯨ ꯌꯥꯏꯗ ꯐꯖꯅ ꯂꯣꯏꯅꯍꯜꯂꯨ ꯐꯖꯅ ꯈꯪꯅꯍꯜꯂꯨ ꯍꯥꯏꯗꯨꯅ ꯅꯥꯀꯣꯏꯅꯅ ꯀꯣꯆꯤ ꯀꯣꯠꯄꯒꯤ ꯋꯥ ꯈꯔ ꯉꯥꯡꯂꯛꯏ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ
Saitam khoi na tarba mong si sung tau tau de nong da thu haib su ya de koyu haib su koi de yum de ge asum leng da ba khang de da ai ki chanu pa se karam tho ga bano hoi Saitam ju phadi phaida adubu loina ba mi ki su makha yam na poli habduni khara haina sing loina hallo khara di sathi bani haduna kochi kola ga mana wangale thubicha nungai raktre kainu hair ba paw sibo asibu achumra ne haduna thubicha ni yam na khoirang na hangi matam asida chawbi halse khadang muthada ba hokrabadi mathang adum ngangi habdani Saitam gi phatta bagi maramda wa khara harami kaisum leitabada mathau de leitana mi gi sumak sit bi habado chawbi halna tori bisini thubicha gi mama amadi thubicha wakhal khara nungai haudre मान हु खर कामसिलमदा चौबिहल वारी खर सारमी अदुग माग मयुम मकई तमना पाले मयुम यौरब तुंगदा मयुम न चंग बनते सैतम gi मयुम न मचंगी अदुग सैतम ग मुवारी साने सैतम दन मुवारी से थोका था का वारी यम तमे हाइमा इबुंगो सैतम आइदे नहान मखै खंगदे नंगदी आइगी मानबी गी मचा कुइरम लिबोइरे सैतम वादो हरक मतम दि इकाइरदुना ए ममा इमानबी की मचा हाइदि कना आइदि खंगनब कनामत लेतिदा चौबिहलना इबुंगो खंगे नन्ने कोइरब नुपीदो थुबिचा कौरा थुबिचा करमनीने सैतम वादो हरपदा मकिन इकाइख्रे ए इमादि करमना खंगलिबा चौबिहलना मखोइ की इबुंगी मरमददी आइना फजना खंख्रजाने आइना मखोइ की मरमद खंगदब करी मत लेते इस नंगदि कोइनब मतम खर कुइर मालेने अदुबु नुपी मचादो नंग मागी मरमदा हाना करीमत खंगदब्रा कोची कोटपा वा मंगालकपदा सैतमना ए इमा थोबिचा खोइगी इबुंग सिबो केदोगे हरसिबो चौबिहलना खंगदेदा मीगी मरमदा वा ngangbसे आइदु के हाइनदे अदुबु मखोइगी इबुंगी मरमददी आइना फजना खंगमनिना नुपी मचादो खरदि करा हेनबनी मपान थोंगदबदी यामना चंबदु मानमने पैसा पाइरे इना खरा खुल्ले हाबगी मतिक आइगा चुमोरी सानबदसु ममाना नंगसे खरा पामदबगी मोंगदसु वा खरा ngalઈને खंगदि इबुंगो होजिकी मतमददी थाक माना फुनबसे खरासु फबने युमगी मौ ओइगदब नुपीना का हेना लांगब इरांग पुबसे इमा होसु खरा पामदिदो लेकाइनी हयेंग उवा लाउनबदु अखोसु नुंगाइतिदो नंगना खरा इंग तपसरिबा नुपी यदुना मोंग मानर मनुंग हुलिबा इस खंगदि इबुंगो सैतम नंगना तौगदबसे असुमना मीन अफब नुपी कोइबा अफब नुपी ग थुंगनगदोरे खनबदा थवाई चाकजब चौबिहलनी महांगना सेमजिन सजिन वा कया मन सैतमबु छुमलम्मे सैतमसे युमथंग नबी ममा मन अदुम नहरक मतमसिदा थाजदब्रा हबसु खरमके थाजरमी करिनोने अइना नहन मखै मागमरम खलुरसिगा अदुगा इमा चौबिहलना हारिबु वासिना करिनो सैतम अदुम मंगखरबनी चौबिहलसु वा खर हाइरमलग मागी मयुम मकई तमना पाले अदुगा कादा लेबदा मतोमदा सोले करिनो तोरसिबो आइगी जानुपासिना नुपीसु अमत कोइबसु उदे कना कोइनो केनसु खंगदे मीगिना अफा फब ngakda यादे लेखाय असिदा मौदा मसक फजबा इंग तप चंखोन बिदी आइगी मौनो ओइगदबनी लेखाय असिदा अतोप मौ अफबमता लाकप यारोय आइना पुना थिंगायगनी मसे मागी ख्वाइदगी फत्तब वखन्नी करिगी कलक चावबसिना लेखाय असिदा लेरु पखंग मसासिंगना नुपी अफब कोइबसे माने यामना पामदे खर ngausinaba खर लांगब नुपीगा कोइगरगदी यामना सपोर्ट तौबिनी हराउबिनी मसीगी मतुंग तरकपदगिदी सैतम अमदी थोबिचा मखोय अनि मथोंग मरम खंगदना खनबा होरे थोबिचाना माबु थाजरक्ते अदुगा सैतमना सुमासे मनुंग हुटपीनी इरांग पुबीनी हदना मरानसी भोरे वारिसिगी मनुंगी ओइबा मरमदी करिमत खंगनदना अनियसे छौनरे हरफमदी चौबिहलना ngakdani सैतमगी सु चौबिहलनी अदुगा थोबिचागी चौबिहलनी सैतमनसु नंगना हाइरबा वादु अरानमनी आई कदाइदि नुपी कोइगे आई कना नुपी कोइगबा मरम ताउ हदुना वा चपखल्ली थोबिचानसु आई मनुंग हुल्ली इरांग पुई हाबदि कनाना हाइरबा अदुगी मरम हायु हदुना चपखल्ली कनाना हारपुनो करिनो मखोय अनि हायदुनदे अदुबु अदुम सावगनबा होरे थाजनदबा छावनबा हेलकपदगी वारी सानबा नत्रगा कैनोमा तौबा मतमदसु खजितंग चिंगनबा म याव मतमदा हेना चिंगने हाबदुनी अदुम सावनबा हेकले थोबिचाग ममाना यामनि यारम सैतम होजिक्ति चौबिहलना हो खरा कामसिदा
ꯑꯗꯨꯝ ꯌꯥꯗꯕ ꯍꯧꯔꯛꯏ ꯅꯣꯡ ꯐꯥꯗꯣꯛ ꯁꯩꯇꯝꯅ ꯃꯃꯥꯟꯅꯕꯤꯒ ꯄꯨꯜꯂꯨꯕ ꯆꯠꯃꯤꯟꯅꯔꯨꯕ ꯃꯇꯝ ꯑꯁꯤꯗꯅ ꯍꯦꯟꯅ ꯆꯤꯡꯅꯈꯤꯕ ꯐꯣꯟ ꯇꯧꯕꯗ ꯋꯥꯏꯇꯤꯡꯒ ꯂꯩꯈ꯭ꯔꯕꯗꯤ ꯊꯣꯏꯕꯤꯆꯥꯅ ꯃꯥꯕꯨ ꯊꯥꯖꯗꯕꯁꯦ ꯑꯗꯨꯝ ꯍꯦꯟꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯗꯁꯨ ꯆꯒꯠ ꯇꯧꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯂꯥꯟꯅ ꯈꯜꯂꯨꯕꯗꯒꯤ ꯃꯊꯪ ꯑꯗꯨꯝ ꯈꯟꯈꯤ ꯑꯗꯨꯒ ꯁꯩꯇꯝꯅꯁꯨ ꯊꯣꯏꯕꯤꯆꯥꯁꯦ ꯂꯥꯟꯅ ꯈꯟꯕꯗ ꯃꯊꯪ ꯈꯟꯈꯤꯕꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯎꯅꯕ ꯍꯦꯟꯕꯗꯒꯤ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯑꯁꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯅꯤ ꯆꯧꯕꯤꯍꯜꯅ ꯄꯥꯝꯖꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤ ꯁꯥꯎꯅꯕꯗ ꯀꯅꯥꯅ ꯀꯔꯝꯅ ꯍꯧꯔꯛꯂꯤꯕꯅꯣ ꯀꯅꯥꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯆꯧꯕꯤꯍꯜꯅ ꯅꯥ ꯑꯅꯤꯃꯛꯇ ꯋꯥ ꯃꯦꯟꯈꯤꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯀꯥꯡꯊꯣꯛꯄꯤꯔꯛꯀꯅꯨ ꯂꯥꯟꯁꯟꯅꯅꯤ ꯃꯤ ꯁꯤꯟꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏꯔꯨꯕꯗꯒꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯦꯡꯕ ꯐꯪꯈꯤꯗꯕꯅꯤ ꯑꯅꯤ ꯑꯁꯤꯅ ꯁꯥꯎꯅꯗꯨꯅ ꯂꯥꯞꯊꯣꯛꯅꯕ ꯃꯇꯝ ꯑꯁꯤꯗ ꯆꯧꯕꯤꯍꯜꯒꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯑꯐꯕ ꯅꯨꯄꯤ ꯑꯃꯨꯛ ꯈꯟꯕ ꯍꯧꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯆꯧꯕꯤꯍꯜꯅ ꯄꯥꯎ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯤꯃꯤ ꯀꯧꯏ ꯈꯔ ꯂꯥꯏꯔꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯆꯧꯕꯤꯍꯜꯅ ꯄꯥꯎ ꯇꯥꯔꯛꯏ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃ ꯆꯧꯕꯤꯍꯜ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯑꯩꯅ ꯁꯥꯒꯠꯂꯤꯕ ꯑꯁꯥ ꯑꯁꯤꯒ ꯏꯆꯥꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯃꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯧꯕꯤꯍꯜ ꯁꯥꯎꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯄꯟꯊꯕ ꯇꯧꯗꯅ ꯌꯥꯝꯅ ꯊꯨꯅ ꯆꯧꯕꯤꯍꯜ ꯃꯤꯃꯤꯒ ꯃꯥꯒ ꯎꯅꯈꯤ ꯃꯤꯃꯤꯒ ꯎꯅꯕ ꯃꯇꯝꯗ ꯄꯥꯝꯗꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯑꯗꯨꯒ ꯊꯥꯛ ꯃꯥꯟꯅꯗꯕꯒꯤ ꯃꯑꯣꯡꯗꯁꯨ ꯋꯥ ꯀꯟꯅ ꯉꯥꯡꯂꯝꯃꯤ ꯃꯤꯃꯤ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯅꯦꯝꯕꯣꯛ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯃꯅ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯝꯕ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗꯁꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯉꯥꯡꯂꯤꯕꯗꯨꯁꯨ ꯃꯇꯣꯝꯇ ꯂꯩꯕ ꯃꯇꯝꯗ ꯅꯠꯇꯦ ꯃꯃꯥꯟꯅꯕꯤꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯥꯡꯂꯝꯕꯅꯤ ꯃꯁꯤꯒꯤ ꯏꯀꯥꯏꯕꯁꯤꯅ ꯃꯤꯃꯤ ꯌꯥꯝꯅ ꯀꯞꯈꯤ ꯖꯤꯕꯟꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯤꯃꯤꯒ ꯃꯥꯒ ꯎꯅꯩ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯃꯃꯥꯟꯅꯕꯤꯅꯁꯨ ꯖꯤꯕꯟꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯅꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯃꯇꯣꯝꯗ ꯀꯧꯊꯣꯛꯂꯒ ꯉꯥꯡꯕꯁꯨ ꯅꯠꯇꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯤꯉꯩ ꯃꯅꯨꯡꯗ ꯑꯗꯨꯝꯅ ꯉꯥꯡꯂꯝꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥꯟꯅꯕꯤꯁꯦ ꯆꯥꯛꯁꯨ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯑꯩꯈꯣꯏ ꯈꯔ ꯄꯦꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯉꯤ ꯖꯤꯕꯟ ꯐꯖꯅ ꯊꯦꯝꯃꯤ ꯃꯤꯃꯤ ꯁꯥꯎꯅꯨꯁꯦ ꯏꯃꯥꯒꯤ ꯃꯣꯠ ꯁꯤꯜꯂꯒ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯃꯤꯃꯤ ꯀꯞꯄꯤ ꯑꯗꯨꯒ ꯃꯥꯅ ꯖꯤꯕꯟꯗ ꯉꯥꯡꯉꯤ ꯏꯃꯥꯒꯤ ꯃꯣꯠ ꯁꯤꯜꯂꯁꯨ ꯅꯪꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯈꯣꯏꯒ ꯌꯦꯡꯅꯕꯗ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯤꯕ ꯃꯥꯅ ꯄꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯊꯨꯡꯍꯟꯕ ꯉꯝꯃꯔꯣꯏ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈ꯭ꯔꯣ ꯃꯤꯃꯤ ꯊꯋꯥꯏ ꯆꯥꯛꯄ ꯍꯦꯟꯕꯗꯒꯤ ꯃꯥꯅ ꯖꯤꯕꯟꯗ ꯍꯥꯏꯕꯅꯤ ꯖꯤꯕꯟꯅ ꯌꯥꯗꯦ ꯑꯩ ꯅꯪꯒ ꯄꯨꯔꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯅꯪꯒ ꯄꯨꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯋꯥ ꯍꯥꯏ ꯑꯗꯨꯕꯨ ꯃꯤꯃꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯥꯡꯗ ꯏꯀꯥꯏꯈꯤꯕ ꯆꯣꯛꯈꯤꯕꯗꯨꯅ ꯃꯥꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯤꯃꯤꯒꯤ ꯃꯃꯥꯁꯨ ꯂꯥꯛꯏ ꯃꯤꯃꯤꯒꯤ ꯃꯃꯥꯁꯨ ꯄꯥꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯥꯔꯕꯅꯤ ꯃꯤꯃꯤꯒꯤ ꯃꯃꯥꯅꯁꯨ ꯖꯤꯕꯟꯕꯨ ꯌꯥꯝꯅ ꯉꯥꯡꯉꯤ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯟ ꯇꯥꯔꯛꯀꯅꯨ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕ ꯃꯤꯒ ꯄꯨꯟꯒꯦ ꯅꯈꯣꯏꯒ ꯄꯨꯜꯂꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯖꯤꯕꯟꯕꯨ ꯉꯥꯡꯉꯤ ꯖꯤꯕꯟꯅ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯏꯃꯥ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯑꯩ ꯉꯁꯤꯗꯤ ꯃꯥꯕꯨ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅꯁꯨ ꯐꯖꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯃꯃꯥꯅꯁꯨ ꯌꯥꯗ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯖꯤꯕꯟꯕꯨ ꯉꯥꯡꯉꯤ ꯑꯗꯨꯒ ꯃꯤꯃꯤꯅꯁꯨ ꯖꯤꯕꯟꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯃꯇꯝ ꯑꯃ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯁꯥꯡꯅ ꯀꯣꯏꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄ ꯄꯨꯟꯈꯤꯕ ꯂꯣꯏꯅꯈꯤꯕꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯂꯣꯏꯅ ꯀꯥꯎꯊꯣꯛꯅꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯂꯦ ꯀꯔꯤꯒꯤ ꯖꯤꯕꯟꯒꯤ ꯃꯃꯥꯒꯤ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅ ꯑꯣꯏꯈꯤꯕꯅꯤ ꯖꯤꯕꯟ ꯅꯤꯡꯉꯝꯗ ꯌꯨꯝꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯃꯥꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯆꯥꯗ ꯉꯥꯡꯂꯤꯕꯅꯣ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯥ ꯃꯤꯒꯤ ꯃꯆꯥꯗꯕꯨ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅ ꯁꯥꯎꯒꯠꯂꯛꯏ ꯑꯗꯨꯕꯨ ꯃꯃꯥꯅ ꯍꯟꯗꯨꯅ ꯑꯣꯟꯈꯠꯇꯨꯅ ꯃꯆꯥꯕꯨ ꯉꯥꯡꯉꯤ ꯍꯦ ꯅꯪꯒꯤ ꯐꯅꯕꯅꯤ ꯄꯥꯛꯈ꯭ꯔꯕ ꯁꯃꯨꯗ꯭ꯔ ꯏꯄꯥꯛ ꯑꯁꯦ ꯅꯍꯥꯛꯅ ꯐꯅ ꯀꯟꯅ ꯃꯦꯟꯅꯕ ꯐꯨꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯀꯩꯗꯧꯉꯩꯗ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯑꯇꯣꯡꯕꯗ ꯂꯩꯊꯣꯛꯍꯜꯂꯨ ꯑꯀꯨꯠꯄꯗ ꯂꯩꯍꯣꯠꯄꯒꯤ ꯃꯍꯨꯠꯇ ꯇꯣꯡꯕꯗ ꯍꯦꯟꯅ ꯊꯣꯡꯒꯠꯂꯒ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯧ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎ ꯃꯈꯣꯏꯒ ꯄꯥꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯉꯩꯗ ꯆꯥꯎꯈꯠꯄ ꯄꯨꯔꯛꯂꯣꯏ ꯅꯨꯡꯁꯤꯅꯕꯅ ꯌꯥꯗꯕꯅꯤ ꯍꯤꯡꯃꯤꯟꯅꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯜ ꯂꯩꯕ ꯋꯥꯈꯜ ꯇꯥꯕꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯃꯊꯧ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯅꯒ ꯊꯨꯡꯅꯔꯨꯔꯒ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯋꯥꯒꯗꯕꯗꯣ ꯏꯃꯥꯅ ꯎꯕꯗꯒꯤ ꯍꯥꯏꯕꯅꯤ ꯌꯦꯡꯉꯨ
ꯊꯪꯅꯔꯤꯕ ꯁꯩꯇꯝ ꯑꯁꯦ ꯃꯥꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯀꯔꯤꯃꯠꯇ ꯋꯥꯔꯄ ꯂꯩꯕ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗ ꯁꯤꯡꯉꯤꯅꯦꯍꯦ ꯑꯐꯕ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯤ ꯈꯜꯂꯦ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯋꯥꯠꯄ ꯂꯩꯇꯕ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯅꯪꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯤ ꯏꯃꯥꯅ ꯄꯥꯝꯗꯦ ꯃꯗꯣ ꯇꯧꯒꯅꯨꯀꯣ ꯖꯤꯕꯟ ꯃꯃꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯃꯤꯒꯤ ꯃꯆꯥꯒꯤ ꯑꯐꯕ ꯃꯤꯅ ꯏꯅꯥꯛꯈꯨꯟꯕ ꯅꯨꯄꯤ ꯀꯣꯏꯕꯁꯤꯗ ꯃꯃꯥꯅ ꯌꯥꯝꯅ ꯀꯜꯂꯛꯆꯕꯁꯦ ꯖꯤꯕꯟꯅꯗꯤ ꯄꯥꯝꯗꯦ ꯖꯤꯕꯟꯅ ꯏꯃꯥ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯃꯤꯉꯣꯟꯗ ꯉꯥꯡꯕ ꯃꯤꯉꯣꯟꯗ ꯆꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤꯕꯨ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯕ ꯈꯪꯗꯦ ꯏꯃꯥꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯩꯗꯤ ꯃꯤꯃꯤꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ ꯃꯥ ꯄꯨꯔꯛꯀꯅꯤ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯂꯥꯎꯈꯠꯂꯛꯏ ꯉꯥꯡꯈꯠꯂꯛꯏ ꯃꯃꯥꯅ ꯌꯥꯔꯣꯏ ꯍꯥꯏ ꯖꯤꯕꯟꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯁꯥꯎꯒꯠꯅꯕ ꯎꯪꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯖꯤꯕꯟ ꯌꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ ꯃꯃꯥꯁꯨ ꯄꯨꯗ ꯄꯨꯔꯛꯎ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯏ ꯖꯤꯕꯟ ꯑꯃꯨꯛꯀ ꯃꯤꯃꯤ ꯎꯅꯕ ꯆꯠꯂꯤ ꯑꯗꯨꯕꯨ ꯎꯅꯕ ꯐꯪꯗ꯭ꯔꯦ ꯃꯃꯥꯅꯁꯨ ꯊꯥꯗꯣꯔꯛꯇ꯭ꯔꯦ ꯖꯤꯕꯟ ꯍꯦꯛ ꯂꯥꯛꯄꯒ ꯊꯤꯅ ꯉꯥꯡ ꯆꯩꯗꯨꯅ ꯑꯗꯨꯝ ꯇꯥꯟꯊꯣꯔꯛꯏ ꯍꯟꯗꯛꯇꯤ ꯍꯨꯏꯗ ꯀꯩꯗ ꯉꯥꯡꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯈꯠꯂꯛꯏ ꯀꯔꯤꯒꯤ ꯃꯃꯥꯒꯤ ꯂꯨꯖꯗꯕ ꯋꯥꯍꯩ ꯈꯔ ꯑꯗꯨꯅ ꯃꯤꯃꯤꯒꯤ ꯃꯃꯥ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯖꯤꯕꯟ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯤꯅꯤ ꯍꯨꯝꯅꯤꯗꯒꯤ ꯃꯉꯥꯅꯤ ꯇꯔꯨꯛꯅꯤꯁꯦ ꯃꯤꯃꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯀꯔꯤꯃꯠꯇ ꯐꯪꯗ꯭ꯔꯦ ꯃꯤꯃꯤꯁꯨ ꯖꯤꯕꯟꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤꯕ ꯃꯃꯥꯕꯨ ꯁꯥꯎꯅꯤꯡꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯏꯟꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯈꯪꯅꯍꯟꯅꯕ ꯁꯤꯜꯂꯤ ꯃꯤꯃꯤ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯇꯣꯏꯅ ꯊꯦꯝꯗꯨꯅ ꯅꯪꯒꯤ ꯅꯅꯦꯝꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯦ ꯍꯌꯦꯡ ꯅꯪ ꯂꯩꯕꯗ ꯋꯥꯒꯅꯤ ꯅꯪꯕꯨ ꯋꯥꯈꯜ ꯑꯗꯣ ꯈꯤꯇꯪ ꯍꯣꯡꯗꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯅꯧꯕ ꯑꯃ ꯌꯦꯡꯉꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯛꯁꯤꯜꯂꯤ ꯃꯤꯃꯤꯁꯨ ꯐꯅ ꯀꯨꯏꯅ ꯖꯤꯕꯟꯒ ꯃꯥꯒ ꯈꯪꯅꯔꯛꯄ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯗꯨꯝ ꯇꯝ ꯑꯗꯨꯝ ꯊꯦꯝꯕꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯍꯣꯡꯂꯛꯏ ꯀꯨꯏꯗꯦ ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯈꯪꯅꯅꯕ ꯇꯧꯔꯛꯂꯤꯕ ꯈꯪꯅꯁꯨ ꯈꯪꯅꯈꯤꯔꯝꯃꯤ ꯖꯤꯕꯟ ꯃꯤꯃꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃ ꯀꯣꯏꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯑꯃꯨꯛ ꯍꯦꯟꯅ ꯊꯋꯥꯏ ꯆꯥꯛꯂꯔꯦ ꯃꯤꯃꯤꯁꯨ ꯎꯅꯕ ꯐꯪꯗꯕ ꯋꯥꯔꯤ ꯁꯥꯕꯁꯨ ꯐꯪꯗꯕ ꯄꯥꯎꯇꯃꯛ ꯇꯥꯕꯁꯤꯗ ꯃꯍꯥꯛꯁꯦ ꯍꯦꯟꯅ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯃꯤꯃꯤꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯆꯪꯗꯨꯅ ꯃꯤꯃꯤꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯤꯕꯟꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯃꯤꯃꯤꯒꯤ ꯃꯃꯥꯅ ꯖꯤꯕꯟꯕꯨ ꯈꯖꯥꯏꯗ ꯐꯥꯎꯕ ꯊꯥꯔꯛꯏ ꯀꯔꯤꯒꯤꯗꯃꯛ ꯊꯥꯔꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯆꯧꯕꯤꯍꯜ ꯂꯥꯛꯂꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯕꯨ ꯉꯥꯡꯂꯝꯃꯤ ꯏꯆꯥꯗꯣ ꯐꯥꯅꯕ ꯍꯣꯠꯅꯒꯅꯨ ꯌꯨꯝꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯏꯆꯥꯗꯣ ꯅꯈꯣꯏꯅ ꯃꯥꯡꯅꯕ ꯁꯤꯟꯒꯅꯨ ꯍꯌꯦꯡ ꯑꯐ ꯐꯠꯇ ꯅꯈꯣꯏꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥ ꯈꯔ ꯉꯥꯡꯂꯝꯕꯁꯤꯅ ꯁꯥꯎꯈꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡꯒ ꯀꯩꯗꯧꯉꯩꯗ ꯑꯩꯈꯣꯏ ꯉꯥꯏꯁꯤꯟ ꯑꯣꯏꯅꯒꯗꯕ ꯅꯠꯇꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯜꯂꯒ ꯅꯪꯕు ꯐꯨꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥ ꯐꯥꯎꯕ ꯃꯤꯃꯤꯒꯤ ꯃꯃꯥꯅ ꯖꯤꯕꯟꯗ ꯉꯥꯡꯉꯤ ꯖꯤꯕꯟ ꯍꯟꯗꯛꯃꯛꯇꯤ ꯌꯨꯁꯨ ꯈꯔ ꯊꯛꯑꯕꯅꯤ ꯃꯥꯅ ꯀꯞꯆ ꯂꯥꯎꯖꯗꯨꯅ ꯏꯃꯥ ꯑꯁꯤꯗꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯟꯅꯣ ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯑꯩ ꯃꯤꯃꯤꯕꯨ ꯅꯨꯡꯁꯤ ꯑꯩ ꯃꯤꯃꯤ ꯄꯨꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯣꯏꯅ ꯍꯥꯏꯖꯩ ꯌꯥꯗꯕꯗꯒꯤ ꯖꯤꯕꯟꯅ ꯑꯅꯝ ꯀꯟꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅꯤ ꯀꯧꯔꯦ ꯑꯗꯨꯕꯨ ꯖꯤꯕꯟꯕꯨ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯍꯟꯈ꯭ꯔꯦ ꯖꯤꯕꯟ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯡꯂꯛꯏ ꯌꯨꯝ ꯌꯧꯕꯗ ꯉꯁꯤꯗꯤ ꯖꯤꯕꯟꯅ ꯌꯨꯝꯗ ꯂꯥꯟ ꯇꯧꯔꯔꯦ ꯃꯃꯥꯗ ꯉꯥꯡꯉꯤ ꯏꯃꯥꯅ ꯈꯜꯂꯤꯁꯤ ꯀꯔꯤꯅꯣ ꯃꯤꯒꯤ ꯃꯆꯥꯗꯕꯨ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯕ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯃꯃꯥꯗ ꯃꯥꯅ ꯉꯥꯡꯉꯤ ꯃꯃꯥꯒ ꯃꯥꯒ ꯌꯥꯝꯅ ꯈꯠꯅꯩ ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯍꯣꯠꯅꯛꯂꯤꯕ ꯀꯌꯥꯁꯤꯗ ꯀꯩꯁꯨꯝ ꯈꯟꯗꯦ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧꯁꯦ ꯃꯁꯤꯇꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯖꯤꯕꯟ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯑꯗꯨꯝ ꯇꯧꯔꯛꯏ ꯌꯨꯁꯨ ꯈꯔ ꯉꯥꯎꯔꯛꯏ ꯀꯨꯏꯍꯧꯗꯦ ꯃꯤꯃꯤꯒꯤ ꯃꯃꯥꯅ ꯃꯤꯃꯤꯗ ꯏꯕꯦꯝꯃ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯈꯔ ꯁꯥꯊꯤꯔꯦ ꯅꯪ ꯌꯨꯝ ꯄꯥꯟꯅꯕ ꯇꯧꯔꯣ ꯃꯤꯃꯤ ꯐꯅ ꯍꯥꯏꯅꯕ ꯐꯅ ꯁꯥꯎꯅꯈꯤꯕ ꯂꯩꯔꯕꯁꯨ ꯖꯤꯕꯟꯕꯨꯗꯤ ꯃꯥꯅ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤ ꯃꯃꯥꯅ ꯋꯥ ꯈꯔ ꯉꯥꯡꯈ꯭ꯔꯕꯁꯨ ꯖꯤꯕꯟꯕꯨꯗꯤ ꯃꯥꯅ ꯀꯥꯎꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯤꯃꯤꯅ ꯌꯥꯝꯃꯟꯗ꯭ꯔꯕꯗ ꯃꯤꯃꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯇꯩ ꯈꯔ ꯇꯥꯟꯅꯔꯒ ꯃꯤꯃꯤꯕꯨ ꯅꯧꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯆꯦꯜꯍꯟꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯖꯤꯕꯟꯅ ꯇꯥꯔꯔꯦ ꯖꯤꯕꯟ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯏ ꯇꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯧꯕꯤꯍꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯀꯔꯤꯒꯤ ꯃꯥꯅ ꯄꯥꯝꯖꯕꯤ ꯃꯃꯧ ꯅꯨꯄꯤ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯍꯔꯥꯎꯏ ꯃꯆꯥꯅꯨꯄꯥꯅ ꯅꯤꯡꯕ ꯀꯥꯏꯕꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯐꯈꯤꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯃꯃꯥꯅ ꯈꯜꯂꯤ
ꯃꯃꯥꯟꯅꯕꯁꯤꯡꯅ ꯖꯤꯕꯟꯕꯨ ꯊꯦꯝꯃꯤ꯫ ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯊꯨꯡꯅꯅꯨ ꯍꯥꯏꯅ ꯇꯝꯂꯝꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯁꯦ ꯀꯞꯀꯅꯨ ꯇꯣꯛꯎꯁꯦ꯫ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯌꯨ ꯊꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯛꯀꯅꯨ, ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ꯫ ꯖꯤꯕꯟ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯄꯨꯔꯥ ꯉꯥꯎꯁꯤꯟꯅꯔꯦ꯫ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯏ꯫ ꯌꯨꯝꯗꯁꯨ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯑꯗꯨꯝ ꯊꯦꯝꯃꯤ꯫ ꯃꯃꯥꯅꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯊꯦꯝꯃꯤ꯫ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯉꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯅꯁꯨ ꯐꯖꯅ ꯊꯦꯝꯗꯨꯅ ꯑꯅꯧꯕ ꯅꯨꯄꯤ ꯑꯃ ꯈꯪꯅꯍꯟꯅꯕ ꯃꯈꯣꯏꯅ ꯁꯤꯜꯂꯛꯏ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ, ꯏꯇꯥꯎ ꯀꯔꯤꯃꯇ ꯈꯟꯒꯅꯨ꯫ ꯃꯥꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯃꯇꯝ ꯈꯔ ꯀꯣꯏꯅꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ꯫ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯅꯪ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯦꯝꯗꯨꯅ ꯋꯥ ꯉꯥꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯁꯤꯟꯒꯅꯤ꯫ ꯅꯪꯒ ꯋꯥꯈꯜ ꯃꯥꯟꯅꯕ, ꯅꯪꯒꯤ ꯊꯃꯣꯏ ꯈꯪꯕ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯖꯤꯕꯟꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯁꯨ ꯑꯔꯦꯝꯕ ꯑꯣꯏ꯫ ꯀꯔꯤꯒꯤꯗꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯤꯕ? ꯖꯤꯕꯟ ꯉꯥꯎꯁꯤꯟꯅꯔꯝꯕꯗꯣ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯨꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯅꯧꯅ ꯈꯪꯅꯍꯟꯕꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯈꯔ ꯄꯥꯏꯗꯕ, ꯈꯔ ꯋꯥꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯃꯗꯨꯁꯨ ꯑꯃꯨꯛꯀ ꯃꯃꯥꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯥꯀꯣꯏꯅꯅ ꯋꯥ ꯉꯥꯡꯕꯒꯤ ꯄꯥꯎ ꯑꯁꯤ ꯑꯗꯨꯝ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯄꯥꯎ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯣꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯕꯁꯨ ꯑꯗꯨꯝ ꯂꯥꯞꯊꯣꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯖꯤꯕꯟꯅ ꯀꯣꯏꯔꯛꯄ ꯈꯔ ꯄꯥꯎ ꯐꯥꯎꯅꯕ ꯍꯧꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯅ ꯄꯥꯝꯖꯗꯕꯗꯒꯤ ꯑꯗꯨꯝ ꯋꯥꯀꯥꯏ ꯆꯪꯕꯗꯒꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯠꯇ ꯀꯣꯏꯕ ꯌꯥꯗ꯭ꯔꯦ꯫ ꯖꯤꯕꯟꯒꯤ ꯅꯨꯄꯤ ꯂꯩꯔꯛꯇ꯭ꯔꯦ, ꯖꯤꯕꯟꯒꯤ ꯅꯨꯄꯤ ꯐꯪꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯣꯝꯗꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁꯩꯇꯝ ꯃꯥꯁꯨ ꯅꯤꯡꯕ ꯀꯥꯏꯔꯕꯅꯤ꯫ ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯊꯣꯏꯕꯤꯆꯥ ꯀꯥꯏꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯆꯥ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯅꯈ꯭ꯔꯦ꯫ ꯀꯔꯤꯒꯤ? ꯖꯤꯕꯟꯒꯤ ꯃꯃꯥ ꯆꯥꯎꯕꯤꯍꯟꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯁꯩꯇꯝꯅꯁꯨ ꯆꯥꯎꯕꯤꯍꯟꯅ ꯉꯥꯡꯂꯛꯄ ꯋꯥꯁꯤ ꯊꯥꯖꯔꯨꯕ, ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯆꯥꯎꯕꯤꯍꯟꯅ ꯇꯝꯂꯝꯕ ꯋꯥꯁꯦ ꯊꯥꯖꯔꯨꯕꯗꯨꯅ ꯃꯈꯣꯏꯁꯦ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯅꯕ ꯋꯥꯠꯄꯗꯒꯤ ꯑꯁꯨꯝꯅ ꯁꯥꯎꯅꯈꯤꯕ ꯂꯥꯞꯅꯈꯤꯕ ꯍꯥꯏꯕꯁꯦ ꯑꯣꯏꯕꯅꯤ꯫ ꯖꯤꯕꯟ ꯃꯥꯁꯨ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯦ꯫ ꯀꯣꯏꯔꯛꯄ ꯄꯥꯎ ꯈꯔ ꯐꯥꯎꯅꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯃꯃꯥꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨꯝ ꯉꯥꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯖꯤꯕꯟ ꯄꯥꯝꯕꯩ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯤꯡꯕ ꯀꯥꯏꯕ ꯏꯀꯥꯏꯈꯤꯕꯁꯤꯅ ꯌꯨ ꯐꯖꯅ ꯊꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯣꯡꯃ ꯖꯤꯕꯟ ꯌꯨ ꯈꯔꯗꯤ ꯉꯥꯎꯏ, ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕꯗꯤ ꯅꯠꯇꯦ꯫ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯌꯨ ꯊꯛꯇꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯊꯦꯝꯈꯤꯕꯅꯤ, ꯖꯤꯕꯟ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯤꯕꯟ ꯌꯨꯝꯗ ꯃꯈꯣꯡ ꯑꯁꯤ ꯍꯥꯏꯔꯤ ꯍꯜꯂꯛꯈꯤ꯫ ꯖꯤꯕꯟꯒꯤ ꯃꯄꯥ ꯂꯩ꯫ ꯖꯤꯕꯟꯒꯤ ꯃꯄꯥꯁꯦ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯗ꯭ꯔꯤꯕꯁꯤ ꯃꯍꯥꯛꯁꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕꯅꯤ꯫ ꯁꯨꯇꯤ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯃꯇꯥꯡ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯗꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕ꯫ ꯖꯤꯕꯟꯒꯤ ꯃꯆꯦ ꯑꯃ ꯂꯩꯕꯗꯨꯁꯨ ꯌꯨꯝ ꯄꯥꯟꯈꯤꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯕꯅꯤ꯫ ꯖꯤꯕꯟꯅ ꯉꯥꯎꯔꯤ ꯍꯥꯏꯔꯤ ꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯡꯉꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯅꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯤꯅ ꯐꯩ ꯍꯥꯏꯅꯔꯤꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯡꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯤꯕꯟꯅ, ꯏꯃꯥ ꯑꯩ ꯉꯁꯤꯗꯒꯤ ꯉꯥꯎꯁꯤꯟꯅꯔꯔꯣꯏ꯫ ꯑꯩ ꯉꯁꯤꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ꯫ ꯑꯩꯁꯨ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯇꯨꯡ ꯏꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯩ ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ꯫ ꯑꯩ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯥꯝꯖꯕ, ꯏꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯃꯧ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯣꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯌꯥꯕ ꯅꯨꯄꯤꯗꯣ ꯑꯩ ꯀꯣꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯃꯃꯥꯅ, ꯑꯆꯨꯝꯕꯔꯅꯦ? ꯑꯆꯨꯝꯕꯔꯅꯦ? ꯃꯃꯥꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ꯫ ꯖꯤꯕꯟꯅ, ꯑꯆꯨꯝꯕꯅꯤ ꯏꯃꯥ꯫ ꯉꯁꯤꯗꯒꯤ ꯑꯩ ꯉꯥꯎꯁꯤꯟꯅꯔꯔꯣꯏ꯫ ꯏꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯑꯩꯅ ꯀꯣꯏꯔꯕꯅꯤ꯫ ꯌꯥꯝꯅ ꯊꯨꯅ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯄꯨꯔꯛꯂꯒꯅꯤ꯫ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯂꯨꯅ ꯊꯝꯕꯤꯒꯅꯤ꯫ ꯃꯃꯥꯁꯦ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯈ꯭ꯔꯦ꯫ ꯑꯗꯣ ꯅꯪ ꯌꯨꯗꯤ ꯊꯛꯑꯅꯨ, ꯂꯥꯛꯑꯣ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯄꯨꯁꯤꯜꯂꯤ꯫ ꯖꯤꯕꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯔꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯖꯤꯕꯟꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏ ꯍꯥꯏꯕꯁꯤꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤꯗꯤ ꯈꯔ ꯂꯥꯞꯄꯤ꯫ ꯅꯨꯄꯤ ꯑꯁꯤꯒ ꯃꯥꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯎ ꯐꯥꯎꯅꯕꯁꯦ ꯃꯤꯅ ꯆꯤꯕꯣꯟ ꯅꯤꯝꯕꯨ ꯉꯥꯡꯅꯔꯛꯄꯁꯦ ꯑꯗꯨꯝ ꯄꯥꯎ ꯇꯥꯅꯔꯛꯂꯦ꯫ ꯃꯃꯥꯗꯤ ꯈꯪꯗ꯭ꯔꯤ꯫ ꯃꯃꯥꯗꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯃꯥꯁꯨ ꯀꯣꯏꯔꯛꯂ ꯃꯥꯜꯂꯦꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯔꯥꯎꯔꯛꯏ꯫ ꯂꯩꯀꯥꯏꯗ ꯐꯝꯗꯨꯅ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯒꯤ ꯏꯆꯥꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯃꯥ ꯍꯟꯗꯛꯇꯤ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯀꯣꯏꯔꯦ ꯍꯥꯏꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯕꯨ ꯇꯥꯕꯤꯕ, ꯃꯥꯕꯨ ꯌꯥꯕ ꯅꯨꯄꯤꯁꯤꯡꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗꯗꯤ ꯃꯥꯅ ꯋꯥꯔꯤꯁꯤ ꯁꯥꯕ ꯃꯇꯝꯗ, ꯀꯔꯤꯅꯣꯅꯦ
ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯃꯥꯅ ꯁꯥꯔꯛꯂꯤꯕꯁꯤꯒ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯁꯣꯜꯂꯤ꯫ ꯆꯧꯕꯤꯍꯜꯅ ꯃꯈꯥ ꯇꯥꯔꯛꯂꯤ, ꯑꯗꯣ ꯅꯣꯡꯃ ꯌꯦꯡꯉꯨꯁꯤ ꯏꯃꯧ ꯅꯨꯄꯤꯗꯣ꯫ ꯏꯁ, ꯑꯩꯗꯤ ꯃꯁꯛ ꯃꯇꯧꯕꯨ ꯑꯣꯟꯊꯣꯛꯅ ꯈꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯑꯣꯟꯊꯣꯛꯅ ꯐꯖꯔꯝꯗꯨ ꯃꯥꯜꯂꯦ꯫ ꯏꯆꯥ ꯅꯨꯄꯥꯅ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯁꯥꯔꯝꯕ ꯋꯥꯔꯤꯁꯦ ꯑꯩ ꯃꯥꯒꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯄꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯏꯅꯦ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯒ ꯏꯅꯦꯅ ꯍꯥꯏꯔꯛꯂꯤꯁꯤꯒ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯃꯃꯥ ꯑꯗꯨꯅ ꯀꯔꯤ ꯄꯥꯎ? ꯅꯪꯅ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ? ꯅꯨꯄꯤ ꯑꯃꯗꯨꯅ ꯈꯨꯝꯃꯤ, ꯑꯩꯅ ꯇꯥꯕꯗꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯖꯤꯕꯟꯁꯦ ꯃꯋꯥ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯑꯃꯈꯛ ꯀꯣꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯏꯅꯦ꯫ ꯑꯗꯨꯒ ꯏꯅꯦꯅ ꯑꯃꯨꯛ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯆꯧꯕꯤꯍꯜ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯆꯨꯝꯕ꯭ꯔꯅꯦ? ꯑꯩꯁꯨ ꯑꯗꯨꯒꯤ ꯄꯥꯎꯗꯣ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯌꯨꯁꯨ ꯌꯣꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯥꯒꯤ ꯃꯅꯥꯛꯇꯗ ꯑꯁꯨꯝ ꯂꯩ ꯍꯥꯏꯕꯒꯨꯝ ꯇꯧꯕꯅꯤ꯫ ꯆꯧꯕꯤꯍꯜ ꯍꯟꯗꯛꯃꯛꯇꯤ ꯅꯤꯡꯕ ꯀꯥꯏꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯃꯀꯣꯛ ꯄꯥꯏꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯄꯥꯎꯁꯤꯕꯨ ꯑꯆꯨꯝꯕ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯆꯨꯝꯕ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯥꯝꯃꯨꯏꯕꯣ, ꯄꯥꯈꯪ ꯃꯆꯥ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯁꯤ ꯄꯥꯝꯃꯨꯏꯕꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯆꯧꯕꯤꯍꯜ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯏꯀꯥꯏꯕꯁꯤꯅ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯐꯝ ꯈꯪꯂꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯂꯩꯇꯕ, ꯃꯆꯥꯅꯨꯄꯥꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯈꯤꯕ ꯇꯟꯖꯥ ꯑꯃ ꯉꯥꯏꯔꯒ ꯃꯍꯥꯛꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒ ꯆꯧꯕꯤꯍꯜꯒ ꯈꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯗꯤ ꯆꯧꯕꯤꯍꯜ ꯍꯥꯏꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀꯨꯁꯤꯅꯤ, ꯑꯩꯒꯤꯗꯤ ꯏꯅꯤꯡ ꯇꯧꯅ ꯑꯩꯒꯤꯗꯤ ꯃꯤ ꯂꯥꯛꯅꯕ ꯀꯔꯕꯥꯔ ꯇꯧꯖꯔꯤꯕ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯐꯥꯖꯤꯜꯂꯨ, ꯃꯥꯅ ꯑꯩꯕꯨ ꯉꯥꯎꯖꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ꯫ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯒ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯛꯀꯅꯨ꯫ ꯑꯩꯒꯤ ꯏꯆꯥ ꯂꯩꯕꯁꯨ ꯅꯠꯇꯦ, ꯃꯧ ꯑꯣꯏꯔꯁꯨ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯌꯥꯏꯗꯅ꯫ ꯅꯆꯥꯅꯨꯄꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯈꯪꯗꯦꯗ, ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯁꯨ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯆꯧꯕꯤꯍꯜꯗ ꯋꯥ ꯉꯥꯡꯉꯤ꯫ ꯆꯧꯕꯤꯍꯜꯅ ꯅꯔꯝ ꯆꯠꯇꯨꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯉꯟꯅ ꯁꯤꯔꯤꯕ ꯍꯥꯏꯗꯨꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯉꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯕ ꯁꯤꯗꯕ ꯄꯛꯁꯤꯟꯕꯤꯔꯛꯀꯅꯨ꯫ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯣ ꯃꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯌꯦꯡꯉꯣ, ꯍꯌꯦꯡ ꯑꯩꯅ ꯅꯪꯒꯤ ꯃꯧꯅ ꯂꯥꯛꯑ ꯃꯇꯝꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯨꯄꯤ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯆꯧꯕꯤꯍꯜ ꯁꯥꯎꯅꯤꯡꯕꯁꯤꯅ ꯃꯁꯝ ꯐꯥꯎꯕ ꯐꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯃꯧ ꯑꯃꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯊꯤꯈꯤꯕꯁꯤꯅ ꯀꯔꯤꯃꯠꯇ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯌꯥꯝꯅ ꯁꯥꯎꯅ ꯆꯧꯕꯤꯍꯜ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯈꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯁꯦ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯃꯥꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯌꯨ ꯑꯗꯨ ꯀꯟꯅ ꯉꯥꯎꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯁꯨ ꯃꯥꯅ ꯐꯖꯕꯤ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯐꯖꯕꯤ ꯑꯥꯏ ꯂꯚ ꯌꯨ, ꯐꯖꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯀꯟꯅ ꯂꯥꯎꯔꯒ ꯌꯨꯝꯗ ꯆꯠꯂꯛꯏ꯫ ꯅꯪꯒꯤ ꯋꯥꯈꯟꯗ ꯉꯥꯎꯔꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯂꯨꯞꯂꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯉꯥꯎꯔꯦ, ꯐꯖꯕꯤ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯛꯏ꯫ ꯃꯃꯥ ꯃꯥꯡꯒꯣꯟꯗ ꯐꯝꯂꯝꯃꯤ꯫ ꯃꯃꯥ ꯎꯕꯗ ꯖꯤꯕꯟ ꯏꯃꯥꯅꯤꯅꯦ, ꯏꯃꯥ ꯆꯥꯛ ꯆꯥꯔꯕꯣ? ꯃꯃꯥꯅ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯕ? ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯖꯠ ꯀꯔꯤꯃꯠꯇ ꯌꯦꯡꯗꯕꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯌꯥꯝꯅ ꯂꯦꯝꯃꯦ, ꯅꯪ ꯌꯥꯝꯅ ꯂꯦꯝꯃꯦ ꯍꯥꯏꯕ꯫ ꯄꯥꯈꯪ ꯃꯆꯥ ꯅꯪꯅ ꯃꯧ ꯑꯃ ꯀꯣꯏꯔꯒ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯥꯝꯅ ꯂꯦꯝꯃꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩꯕꯨ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯞꯇꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯖꯤꯕꯟ ꯌꯨ ꯑꯗꯨ ꯀꯟꯅ ꯉꯥꯎꯕꯅꯤꯅ ꯏꯃꯥꯁꯦ ꯄꯤꯒ ꯇꯥꯏꯅꯦ, ꯏꯃꯥꯕꯨ ꯄꯤ ꯇꯥꯕ ꯍꯩꯕ꯭ꯔꯣ? ꯒꯨꯝꯕꯤꯔꯅꯕꯨ ꯄꯤ ꯇꯥꯕ꯭ꯔꯥꯅꯦ? ꯒꯨꯝꯕꯤꯔꯅ ꯁꯥ ꯆꯥꯔꯝꯗꯥꯏꯗ ꯄꯤ ꯇꯥꯏ ꯍꯥꯏꯕꯅꯤ꯫ ꯏꯃꯥꯒꯤꯗꯣ ꯇꯧꯁꯤꯟꯅꯕ ꯐꯤꯔꯥꯛꯅꯤ꯫ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯐꯥꯎꯕ ꯊꯧ ꯁꯥꯗꯕ ꯃꯈꯩ ꯖꯤꯕꯟ ꯏꯃꯨꯡ ꯆꯪꯈꯤ꯫ ꯃꯃꯥꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯏ, ꯀꯞꯄꯤ꯫ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯏꯆꯥ ꯅꯨꯄꯥꯅ ꯇꯧꯔꯛꯂꯤꯁꯤꯕꯨ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯀꯞꯄꯤ꯫ ꯃꯆꯥꯁꯦ ꯃꯃꯥꯁꯤꯅ ꯐꯅ ꯀꯟꯅ ꯊꯦꯝꯈꯤ, ꯑꯗꯨꯕꯨ ꯌꯥꯈꯤꯗꯦ꯫ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯈꯤꯕ, ꯅꯨꯡꯁꯤꯕ ꯀꯌꯥ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯅ ꯊꯨꯒꯥꯏꯈꯤꯕ, ꯃꯃꯥꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯑꯗꯨꯝ ꯇꯧꯈꯤꯕꯁꯤꯅ ꯖꯤꯕꯟꯅ ꯑꯔꯣꯏꯕ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯕꯅꯤ꯫ ꯏꯃꯥꯅ ꯄꯥꯝꯖꯕꯗꯤ ꯃꯧꯅꯤ꯫ ꯑꯩꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯀꯣꯏꯕꯗ ꯏꯃꯥꯅ ꯑꯃꯠꯇ ꯄꯥꯝꯗꯦ, ꯌꯥꯗꯦ꯫ ꯑꯗꯨꯅ ꯃꯧ ꯑꯃ ꯀꯣꯏꯔꯒ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯃꯧ ꯀꯣꯏꯔꯗꯤ ꯏꯃꯥꯅ ꯄꯥꯝꯕ ꯌꯥꯏꯗꯅ꯫ ꯃꯁꯦ ꯖꯤꯕꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕ, ꯃꯥꯅ ꯅꯤꯡꯕ ꯀꯥꯏꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯁꯤꯅ ꯃꯃꯥꯗ ꯃꯥꯅ ꯊꯑꯣꯏꯅ ꯁꯤꯡꯅꯔꯤꯕꯅꯤ꯫ ꯃꯃꯥꯁꯨ ꯃꯥꯅ ꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯑꯔꯦꯝꯕ ꯇꯥꯔꯛꯄꯗꯒꯤ ꯊꯋꯥꯏ ꯌꯥꯝꯅ ꯆꯥꯛꯈꯤ꯫ ꯖꯤꯕꯟꯕꯨ ꯊꯦꯝꯕ ꯌꯥꯕ ꯀꯌꯥꯔꯛ ꯊꯦꯝꯈꯤ, ꯑꯗꯨꯕꯨ
ꯄꯥꯝꯕꯩ ꯀꯔꯤꯃꯇ ꯂꯩꯈꯤꯗꯦ ꯅꯤꯡꯕ ꯀꯥꯏꯔꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕ ꯑꯩꯗꯤ ꯐꯖꯕꯤ ꯅꯪꯕꯨ ꯀꯣꯏꯔꯒ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯜꯂꯒꯦ ꯅꯪꯗꯤ ꯑꯩꯒꯤ ꯐꯖꯕꯤꯅꯤ ꯅꯪꯗꯤ ꯑꯩꯒꯤ ꯐꯖꯕꯤꯅꯤ ꯍꯥꯏꯗꯨꯅ ꯖꯤꯕꯟ ꯃꯥꯒꯤ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯁꯤ ꯂꯣꯏꯅ ꯊꯥꯗꯣꯛꯂꯒ ꯌꯨ ꯌꯣꯟꯕꯤ ꯃꯧ ꯐꯖꯕꯤꯗ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯂꯨꯞꯂꯒ ꯂꯩꯈꯤ ꯆꯧꯕꯤꯍꯜꯁꯨ ꯃꯍꯥꯛꯅ ꯇꯧꯖꯔꯨꯕ ꯃꯥꯅ ꯊꯥꯡꯖꯔꯨꯕ ꯃꯄꯥꯞꯀꯤ ꯃꯍꯩ ꯃꯇꯨꯡ ꯏꯟꯅ ꯃꯆꯥꯅꯨꯄꯥ ꯃꯇꯣꯝꯇ ꯌꯥꯎꯖꯕꯁꯤꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯁꯦ ꯐꯅ ꯀꯟꯅ ꯊꯦꯝꯂꯕꯁꯨ ꯀꯔꯤꯃꯠꯇ ꯃꯆꯥꯅꯨꯄꯥꯁꯤꯅ ꯌꯥꯗ꯭ꯔꯕꯗ ꯀꯔꯤ ꯇꯧꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯁꯩꯇꯝꯒꯤꯁꯨ ꯃꯍꯥꯛꯅ ꯀꯩꯁꯨꯝ ꯅꯠꯇꯕꯗ ꯅꯨꯡꯁꯤꯕꯗ ꯊꯨꯒꯥꯏꯔꯨꯕꯅꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯨꯕꯅꯤ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯞꯅꯤ ꯉꯁꯤ ꯃꯉꯣꯟꯗ ꯐꯪꯂꯤꯕ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯇꯅ ꯃꯤꯒꯤ ꯁꯨꯃꯥꯡ ꯍꯥꯟꯅ ꯁꯤꯠꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯤ ꯑꯃꯕु ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯕꯥꯛꯇꯤ ꯈꯨꯅꯝ ꯑꯣꯏꯅ ꯐꯥꯎꯕ ꯅꯪꯗꯕꯅꯤ ꯈꯨꯕꯥꯛꯇꯒꯤ ꯈꯨꯆꯦꯞ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯑꯣꯃꯣꯔ ꯅꯠꯇꯦ ꯃꯇꯝ ꯈꯔꯈꯛ ꯍꯤꯡꯕꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯑꯣꯏꯍꯜꯂꯤꯕꯅꯣ ꯃꯤ ꯑꯃꯅ ꯂꯥꯏꯔꯅ ꯄꯣꯛꯂꯛꯄꯁꯤꯕꯨ ꯃꯥꯁꯨ ꯂꯥꯏꯔꯕ ꯑꯣꯏꯅꯤꯡꯒꯗ꯭ꯔꯥꯅꯦ ꯑꯣꯏꯅꯤꯡꯕ ꯅꯠꯇꯦ ꯃꯤ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯄꯣꯛꯅ ꯕꯤꯙꯤꯅ ꯕꯤꯗꯥ ꯇꯥꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯖꯤꯕꯟꯅ ꯑꯣꯏꯈ꯭ꯔꯤꯕ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯃꯛꯀꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗꯁꯨ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧ ꯂꯤꯛꯂꯝꯒꯤ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ